ꯃꯄꯨꯏꯕꯨꯡꯉꯣ ꯃꯥꯕꯨ ꯑꯩꯒꯤ ꯑꯃꯨꯛꯇꯪ ꯑꯣꯏꯕ ꯐꯪꯍꯟꯕꯤꯔꯗꯤ ꯑꯩꯗꯤ ꯌꯥꯔꯦ ꯍꯥꯏꯁꯤꯅꯤ ꯃꯥꯕꯨ ꯑꯩꯒꯤ ꯑꯃꯨꯛꯇꯪ ꯑꯣꯏꯕ ꯐꯪꯍꯟꯕꯤꯌꯨꯀꯣ ꯆꯨꯍꯤꯡ ꯑꯅꯤꯒꯨꯝꯗ ꯂꯧꯒꯦꯕ ꯌꯥꯅꯤ ꯄꯨꯗꯣꯏꯔꯣ ꯁꯤꯗ ꯊꯛꯇꯣꯏꯔꯣ ꯄꯨꯒꯗꯧꯅꯤ ꯁꯨꯇꯤꯡꯒꯤꯅꯤ ꯁꯨꯇꯤꯡ ꯀꯥꯏꯗꯅꯣ ꯀꯅꯥꯅꯣ ꯑꯁꯤ ꯄꯥꯛꯇ ꯕꯦꯔꯣꯟꯒ ꯕꯤꯒꯤꯒꯅꯤ ꯑꯗꯣ ꯕꯤꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯑꯗꯨꯝ ꯄꯨꯔꯛꯑꯒꯦꯀꯣ ꯑꯩ ꯀꯩꯅꯣ ꯄꯨꯖꯔꯛꯑꯒꯦ ꯍꯥꯏꯁꯦ ꯑꯁꯦꯡꯕꯔꯅꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯅꯪ ꯑꯗꯨꯝ ꯄꯨꯔꯛꯄ ꯑꯩ ꯆꯠꯂꯝꯃꯒꯦ ꯍꯣꯏ ꯕꯤꯡꯀꯤ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯅꯪꯒꯤ ꯃꯤꯅꯣꯛꯇꯨꯅ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯅꯪꯒꯤ ꯃꯤꯅꯣꯛꯇꯨꯅ ꯑꯩꯕꯨ ꯉꯥꯎꯍꯜꯂꯦ ꯅꯪꯅ ꯉꯥꯎꯔꯦꯅꯦ 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 ꯑꯩꯗꯤ ꯉꯥꯎꯔꯦꯅꯦ 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 ꯇꯧꯔꯅꯨ ꯅꯠꯇꯗꯣ ꯈꯣꯏꯃꯨꯁꯤꯡꯒꯤ ꯆꯤꯔꯣ ꯋꯥꯍꯩ ꯉꯝꯈꯤꯔꯣꯏ ꯁꯥꯖꯈꯤꯒꯦ ꯏꯅꯤꯡꯇꯝꯅ ꯄꯟꯊꯧ ꯂꯩꯀꯣꯜꯗ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯌꯨꯒꯦ ꯅꯪꯅ ꯊꯥꯖꯅꯕ ꯅꯨꯡꯁꯤꯅ ꯇꯧꯗꯨꯅ ꯑꯩꯕꯨ ꯉꯥꯎꯍꯜꯂꯕꯗ ꯁꯤꯔꯣꯁꯨ ꯍꯩꯖꯗꯦ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯁꯦꯡꯂꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯅ ꯋꯥꯅꯤ ꯍꯥꯡꯂꯕ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯍꯥꯗ ꯆꯦꯛꯂꯥ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯅ ꯄꯥꯏꯖꯈꯤꯒꯦ ꯅꯤꯡꯇꯝꯅ ꯇꯝꯕ ꯃꯔꯝ ꯂꯩꯕ ꯄꯨꯛꯆꯦꯜ ꯈꯟꯗ꯭ꯔꯤꯕ ꯏꯖꯩ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯑꯋꯥ ꯁꯦꯡꯗ꯭ꯔꯤꯉꯩ ꯇꯝꯕ ꯃꯔꯝ ꯂꯩꯕ ꯄꯨꯛꯆꯦꯜ ꯈꯟꯗ꯭ꯔꯤꯕ ꯏꯖꯩ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯑꯋꯥ ꯁꯦꯡꯗ꯭ꯔꯤꯉꯩ ꯄꯤꯔꯕꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯌꯥꯔꯦ ꯍꯥꯏꯔꯣꯁꯦ ꯅꯪꯒꯤ ꯐꯝꯗ ꯅꯨꯡꯁꯤ 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 ꯍꯥꯏꯅ